ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯆꯥꯛ ꯆꯥꯕ ꯂꯣꯏꯅꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯂꯣꯏꯁꯤꯟꯃꯤꯟꯅꯔꯦ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯁꯨ ꯍꯟꯅꯈ꯭ꯔꯦ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯣ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 11 ꯍꯦꯟꯖꯤꯜꯂꯛꯂꯦ꯫ ꯂꯩꯁꯤ ꯃꯈꯣꯏꯒꯤ ꯔꯨꯝꯗ ꯆꯪꯂꯒ ꯇꯨꯝꯅ ꯍꯤꯞꯅꯕ ꯐꯃꯨꯡ ꯐꯥꯅꯨꯡꯗꯣ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯃꯥꯅ ꯑꯃꯨꯛꯇ ꯊꯣꯔꯛꯈꯣ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ꯫ ꯚꯦꯃꯧ, ꯂꯩꯁꯤ, ꯅꯣꯏ ꯗꯥꯕꯥꯗꯨꯕꯨ ꯆꯪꯈ꯭ꯔꯕꯣ? ꯊꯣꯡꯖꯤꯜ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯃꯃꯥꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯒ ꯃꯉꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯅ: ꯃꯥꯕꯨ ꯑꯋꯥꯡ ꯊꯪꯕꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯅꯦ, ꯊꯦꯡꯉꯤꯅꯦ ꯃꯗꯨꯕꯣ꯫ ꯂꯩꯁꯤ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯩ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯆꯪꯖꯔꯣ, ꯅꯪꯁꯨ ꯐꯖꯅ ꯄꯣꯊꯥꯖꯔꯣ꯫ ꯁꯣꯝꯗ ꯅꯣꯡꯗꯝꯕꯗꯤ ꯏꯃꯨꯡꯗ ꯆꯪꯁꯤ ꯀꯗꯥꯏ, ꯃꯄꯥꯜꯗ ꯂꯩꯁꯤ ꯀꯗꯥꯏ, ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇꯗꯤ ꯂꯩꯖꯅꯤꯡꯉꯤ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯀꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯅꯤꯡꯉꯤ꯫ ꯂꯩꯁꯤꯒꯤ ꯑꯔꯣꯏꯕ ꯆꯤꯊꯤ ꯑꯗꯨꯅ ꯃꯌꯥꯏ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯌꯧꯁꯤꯟꯕ ꯉꯝꯖꯗ꯭ꯔꯤ꯫ ꯃꯇꯝꯅ ꯄꯨꯔꯛꯄ ꯑꯑꯣꯟꯕꯗ ꯅꯣꯡꯗꯝꯕꯅ ꯂꯩꯁꯤꯒꯤ ꯋꯥꯈꯜꯕꯨ ꯄꯦꯜꯍꯟꯕ ꯍꯦꯛ ꯉꯝꯕ ꯅꯨꯃꯤꯠꯇ ꯋꯥꯖꯔꯕꯤ ꯂꯩꯁꯤꯒꯤ ꯃꯃꯥꯡꯗ ꯆꯤꯡꯖꯥꯎꯒꯨꯝ ꯐꯅ ꯂꯦꯞꯀꯅꯤ ꯈꯟꯖꯩ꯫ ꯂꯩꯁꯤꯁꯨ ꯅꯣꯡꯗꯝꯕ ꯆꯪꯂꯛꯇꯕꯗꯨꯗ ꯐꯃꯨꯡ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯅꯣꯡꯗꯝꯕ ꯆꯪꯉꯛꯄ ꯉꯥꯏꯖꯩ꯫ ꯑꯗꯨꯕꯨ ꯆꯪꯉꯛꯃꯟꯗꯕꯗꯒꯤ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯅꯣꯡꯗꯝꯕꯕꯨ ꯌꯦꯡꯖꯩ꯫ ꯊꯣꯡꯗꯨ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒ ꯅꯣꯡꯗꯝꯕ ꯆꯨꯔꯨꯞ ꯃꯆꯩ ꯑꯃ ꯆꯤꯡꯗꯨꯅ ꯀꯩꯒꯨꯝꯕ ꯑꯃ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯦ, ꯅꯣꯡꯗꯝꯕꯅ ꯄꯥꯏꯔꯤꯕ ꯆꯨꯔꯨꯞꯇꯣ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯗꯁꯕꯤꯟꯗꯨꯗ ꯃꯨꯊꯠꯂꯒ ꯍꯥꯞꯆꯤꯜꯂꯤ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕꯒꯤ ꯃꯈꯨꯠꯇꯣ ꯄꯥꯏꯔꯒ ꯆꯤꯡꯁꯤꯜꯂꯤ ꯀꯥꯗꯨꯗ꯫ ꯂꯩꯁꯤ ꯀꯩꯁꯨ ꯍꯥꯏꯔꯝꯗ ꯐꯃꯨꯡꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕ ꯃꯥꯁꯨ ꯋꯥꯁꯔꯨꯝꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯂꯩꯁꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯅꯣꯡꯗꯝꯕꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯔꯒ ꯊꯣꯔꯛꯄꯗꯗꯤ ꯂꯩꯁꯤ ꯐꯃꯨꯡ ꯗꯕꯜꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯟꯖꯩ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯦꯞꯇꯨꯅ ꯈꯜꯂꯝꯂꯒ ꯃꯥꯒꯤ ꯐꯃꯨꯡꯗꯨꯗ ꯆꯪꯂꯒ ꯍꯤꯞꯈ꯭ꯔꯦ꯫ ꯂꯩꯁꯤ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯃꯍꯥꯛꯄꯨ ꯊꯧꯁꯥꯕꯤꯗ꯭ꯔ ꯃꯥꯜꯂꯦ ꯈꯜꯂꯒ ꯇꯨꯃꯤꯟꯅ ꯀꯞꯄ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯗꯨ ꯃꯉꯥꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯗ ꯊꯃꯣꯏꯒꯤ ꯋꯥꯍꯩ ꯑꯃꯅꯤꯗꯤ ꯍꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯁꯤ, ꯅꯪꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯅꯤ꯫ ꯑꯗꯨꯕꯨ ꯂꯩꯁꯤ, ꯑꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯁꯛ ꯈꯪꯂꯨꯗ꯭ꯔꯦ꯫ ꯑꯩ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯤꯡꯖꯕꯗꯣ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯅꯤ꯫ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯩꯅ ꯀꯥꯏꯍꯜꯂꯝꯕ꯭ꯔꯥ? ꯁꯦ, ꯑꯩꯕꯨ ꯅꯈꯨꯠ ꯄꯦꯟꯅ ꯐꯨꯔꯨ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯂꯥꯜꯂꯦ꯫ ꯂꯩꯁꯤꯒꯤ ꯊꯃꯣꯏꯅ ꯑꯃꯨꯛ ꯈꯨꯝꯃꯛꯂꯤ꯫ ꯑꯩꯁꯨ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯨꯕꯨ ꯗꯗꯥ, ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯄꯥꯡꯊꯣꯛꯆꯒꯦ ꯈꯟꯖꯕ ꯊꯧꯗꯥꯡ ꯀꯌꯥꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛ ꯑꯩ ꯗꯗꯥꯗ ꯋꯥꯍꯩ ꯈꯔꯗꯣ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯋꯥꯔꯧꯔꯕ꯭ꯔꯥ? ꯅꯣꯡꯗꯝꯕꯅ ꯑꯃꯨꯛ ꯄꯥꯎꯗꯝꯂꯛꯏ꯫ ꯂꯩꯁꯤ, ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕꯁꯤꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯣꯏꯌꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗꯣ, ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯧꯒꯅꯤ꯫ ꯃꯗꯨꯐꯥꯎꯗꯤ ꯅꯪ ꯋꯥꯔꯧꯁꯨ ꯋꯥꯅ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯂꯩꯁꯤꯒꯤ ꯊꯃꯣꯏꯅ: ꯑꯩ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ꯫ ꯑꯗꯨꯕꯨ ꯗꯗꯥꯅ ꯍꯜꯂꯛꯄꯗ ꯍꯥꯟꯅ ꯅꯨꯡꯁꯤꯕꯁꯦ ꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯍꯟꯕꯤꯔꯛꯑꯣ꯫ ꯃꯇꯝꯗꯣ ꯂꯥꯏꯕꯛ ꯊꯤꯕꯤ ꯑꯩꯅ ꯉꯥꯏꯖꯔꯝꯒꯦ꯫ ꯑꯍꯤꯡ ꯑꯗꯣ ꯊꯃꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯇꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯃꯁꯨ ꯊꯋꯥꯏꯗꯤ ꯑꯃꯠꯇ ꯅꯨꯡꯉꯥꯏꯅꯕ ꯅꯠꯇ꯭ꯔꯦ ꯅꯨꯃꯤꯗꯥꯡꯗꯨꯃꯗꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯩꯁꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯧ ꯑꯃ ꯑꯣꯏꯕꯒꯤ ꯃꯊꯧ ꯆꯞ ꯆꯥꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯩ, ꯋꯥꯏ ꯂꯝꯁꯤꯠ ꯁꯦꯡꯕ, ꯋꯥꯏ ꯇꯩꯅꯕ ꯁꯨꯝꯖꯤꯠ ꯁꯤꯠꯅꯕ, ꯁꯨꯝꯖꯤꯠꯅꯆꯤꯡꯕ ꯊꯝꯐꯝ ꯈꯪꯗꯕꯗꯒꯤ ꯅꯣꯡꯗꯝꯕꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 4:30 ꯇꯥꯔꯛꯄꯒꯤ ꯑꯗꯨꯋꯥꯏꯗꯅꯤ꯫ ꯅꯣꯡꯗꯝꯕꯗꯤ ꯇꯨꯝꯊꯔꯛꯄꯗ ꯉꯥꯏꯔꯤꯕ ꯃꯇꯝꯅꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯇꯨꯡꯗ ꯂꯩꯁꯤꯗꯤ ꯑꯍꯤꯡꯗꯨꯃ ꯑꯗꯨꯝ ꯇꯨꯝꯊꯗꯅ ꯌꯥꯍꯧꯈ꯭ꯔꯕꯅꯤ꯫ ꯏꯪ ꯏꯪ ꯂꯥꯎꯔꯕ ꯂꯩꯁꯤꯂꯦꯝꯕꯤꯒꯤ ꯄꯤꯛꯇꯛ ꯇꯧꯕ ꯃꯣꯟ ꯃꯣꯟ ꯂꯥꯎꯕ ꯃꯈꯨꯠꯇꯨꯅ ꯅꯣꯡꯗꯝꯕꯒꯤ ꯂꯦꯡꯖꯨꯝꯗ
ꯄꯥꯏꯗꯨꯅ ꯅꯣꯡꯗꯝꯕꯕꯨ ꯍꯧꯗꯣꯔꯛꯏ꯫ ꯅꯣꯡꯗꯝꯕꯗꯤ ꯉꯥꯏꯍꯥꯛꯇꯣ ꯀꯩꯁꯨ ꯈꯨꯝꯃꯛꯇꯦ, ꯂꯦꯡꯁꯨ ꯂꯦꯡꯉꯛꯇꯦ꯫ ꯑꯃꯨꯔꯛ ꯑꯅꯤꯔꯛ ꯍꯧꯗꯣꯔꯛꯄꯗꯨꯗꯩꯗꯤ ꯂꯩꯁꯤꯂꯦꯝꯕꯤ ꯈꯨꯗꯥꯡꯗꯣ ꯇꯥ ꯄꯥꯏꯁꯤꯜꯂꯤ꯫ "ꯁꯥꯃꯨꯃꯥ, ꯌꯥꯍꯧ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯁꯤ ꯂꯥꯎ." ꯂꯩꯁꯤꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ, ꯎꯁꯨꯛ ꯌꯨꯡꯕꯒꯨꯝꯅ ꯂꯩꯈ꯭ꯔꯦ꯫ ꯆꯦꯜꯂꯝꯕ ꯏꯈꯦꯡꯁꯨ ꯑꯥꯏꯁꯀꯨꯝꯅ ꯐꯝꯊꯔꯛꯂꯦ꯫ ꯂꯩꯁꯤ ꯅꯣꯡꯗꯝꯕꯗ ꯌꯦꯡꯂꯒ ꯑꯗꯨꯃꯛ ꯂꯩ꯫ ꯅꯣꯡꯗꯝꯕꯅ "ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯁꯥꯃꯨꯃꯥ, ꯑꯉꯥꯡꯒꯩꯗꯤ ꯍꯧꯒꯠꯅꯈ꯭ꯔꯕꯣ?" ꯃꯃꯤꯠꯇꯤ ꯄꯥꯡꯊꯣꯔꯛꯄ ꯅꯠꯇ꯭ꯔꯦ ꯅꯣꯡꯗꯝꯕꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯦ꯫ "ꯑꯁ ꯂꯥꯛꯑꯣ ꯃꯤ ꯁꯥꯃꯨꯃꯥ, ꯅꯪꯒꯤ ꯊꯕꯛꯇꯣ ꯑꯩ ꯍꯣꯔꯦꯟ ꯂꯣꯏ ꯇꯧꯕꯤꯒꯦꯕ꯫ ꯅꯤꯡꯊꯝꯊꯥꯅꯤꯅ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯉꯜꯂꯤ, ꯉꯥꯏꯍꯥꯛ ꯇꯨꯝꯈꯤꯁꯦꯕ, ꯅꯁꯥꯒꯗꯣ ꯏꯪꯉꯗꯤ ꯅꯥꯔꯅꯤꯕ." ꯑꯉꯥꯡꯈꯩ ꯍꯧꯒꯠꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯁꯤꯗꯣ ꯁꯤꯊ ꯅꯣꯛꯆꯩ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯪꯗ ꯂꯩꯁꯤꯅ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯗꯥꯕꯥ, ꯑꯩ ꯏꯔꯨꯖꯔꯕꯅꯤꯀꯣ, ꯇꯜꯂꯦ ꯍꯥꯏꯕ, ꯑꯩ ꯑꯃꯨꯛ ꯂꯨꯖꯕꯒ ꯉꯝꯃꯣꯏ꯫ ꯅꯪꯗꯤ ꯕ꯭ꯔꯁꯇꯣ ꯇꯧꯗ꯭ꯔꯤ, ꯁꯦ ꯑꯉꯥꯡꯕꯅꯦꯕ, ꯈꯨꯗꯥꯡꯁꯨ ꯊꯥꯗꯣꯛꯎꯃꯤ." ꯅꯣꯡꯗꯝꯕ ꯃꯃꯪꯗ ꯂꯩꯁꯤꯕꯨ ꯇꯨꯡꯗꯒꯤ ꯀꯣꯜꯂꯤ, ꯇꯥꯏꯕꯪꯗꯁꯨ ꯀꯣꯜꯂꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ "ꯅꯆꯥ ꯂꯩꯈꯤꯕꯗꯒꯤꯅꯦ ꯑꯩꯒꯁꯨ ꯀꯥꯎꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯅꯆꯥꯗ ꯍꯣꯠꯅꯕꯗ ꯑꯉꯥꯡꯒꯩꯅꯤꯅ ꯌꯥꯝ ꯌꯦꯠꯂꯤ, ꯔꯣꯃꯥꯟꯁꯀ ꯇꯧꯕ ꯑꯝꯇ ꯐꯪꯖꯗ꯭ꯔꯤ꯫ ꯃꯄꯨ ꯃꯕꯣꯛꯀ ꯋꯥꯛꯀꯤꯡ ꯆꯠꯈꯤꯉꯩꯁꯤꯗꯅꯦ, ꯂꯥꯛꯑꯣꯕ ꯔꯣꯃꯥꯟꯁ ꯉꯥꯛꯇꯪ ꯇꯧꯁꯦꯕ." ꯃꯆꯤꯟꯗ ꯑꯗꯨꯝ ꯉꯥꯡꯉꯤ, ꯇꯥꯏꯕꯪꯗꯁꯨ ꯑꯗꯨꯝ ꯉꯥꯡꯉꯤ ꯅꯣꯡꯗꯝꯕ꯫ ꯃꯥꯒꯤ ꯃꯃꯪꯗ ꯂꯩꯁꯤꯅ ꯈꯨꯝꯃꯛꯏ꯫ "ꯗꯥꯕꯥ, ꯍꯩꯅꯗꯦꯀꯣ, ꯊꯥꯗꯣꯛꯑꯣꯕ, ꯏꯔꯨꯁꯨ ꯂꯨꯖꯗꯕ ꯅꯪꯅ ꯊꯦꯡꯕꯤꯔꯛꯀꯅꯣ, ꯃꯥꯡꯉꯅꯤꯌꯦ, ꯑꯩ ꯆꯥꯛ ꯊꯣꯡꯗꯣꯔꯕꯅꯤ, ꯆꯥ ꯄꯤꯕ ꯂꯥꯛꯄꯤꯕꯩ ꯋꯥꯅꯤ, ꯃꯁꯛꯁꯤꯒ." ꯅꯣꯡꯗꯝꯕ ꯂꯩꯁꯤꯕꯨ ꯍꯦꯟꯅ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ, ꯑꯁꯦꯡꯕꯒꯤ ꯇꯥꯏꯕꯪꯗꯁꯨ ꯀꯟꯅ ꯀꯣꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯤꯗꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯍꯦꯟꯅꯁꯨ ꯏꯀꯥꯏꯕ ꯍꯦꯟꯖꯤꯜꯂꯛꯂꯤ, ꯂꯨꯞꯊꯔꯒ ꯂꯩꯈ꯭ꯔꯦ꯫ "ꯑꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯗꯤꯅꯦ, ꯑꯩꯅ ꯅꯪ ꯉꯁꯤ ꯁꯨꯛꯊꯥ ꯊꯥꯗꯣꯛꯑꯣꯏꯕ." ꯍꯥꯏꯔꯝꯂꯒ ꯂꯩꯁꯤꯒꯤ ꯆꯤꯝꯕꯥꯜ ꯇꯝꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯃꯪꯗ ꯂꯩꯁꯤꯅ ꯑꯦꯛꯇꯤꯡ ꯑꯃ ꯇꯧꯔꯛꯏ, ꯃꯃꯤꯠꯀ ꯎꯏꯁꯤꯟꯈ꯭ꯔꯦ, ꯇꯥꯏꯕꯪꯗꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯂꯩꯁꯤꯅ ꯅꯣꯡꯗꯝꯕꯒꯤ ꯃꯃꯪꯗ ꯍꯥꯏꯔꯛꯏ꯫ "ꯁꯦꯃꯤ, ꯊꯥꯗꯣꯛꯑꯣꯃꯤ, ꯕꯕꯥꯍꯣꯏ ꯏꯃꯥꯍꯣꯏ ꯋꯥꯛꯀꯤꯡ ꯍꯜꯂꯛꯑꯃꯅꯤꯕ, ꯑꯉꯥꯡꯁꯤꯁꯨ ꯍꯜꯂꯛꯄ ꯃꯥꯜꯂꯤ, ꯊꯥꯗꯣꯛꯑꯁꯤ ꯗꯥꯕꯥ." "ꯊꯥꯗꯣꯛꯑꯣꯏꯕ, ꯑꯁ ꯑꯣꯟꯊꯣꯛꯅꯅꯤꯡꯉꯥꯏ ꯆꯥꯎꯈ꯭ꯔ ꯄꯣꯠꯅꯤ." ꯂꯩꯁꯤꯗꯣ ꯁꯥꯎꯁꯤꯟꯅꯩ꯫ ꯅꯣꯡꯗꯝꯕꯁꯨ ꯍꯦꯟꯅ ꯀꯦꯁꯜꯂꯛꯏ꯫ "ꯑꯣ ꯐꯔꯦ ꯐꯔꯦ, ꯑꯩ ꯉꯁꯤꯅꯦ ꯅꯨꯄꯤ ꯑꯃ ꯊꯤꯔꯨꯈꯤꯒꯦ." ꯅꯣꯡꯗꯝꯕ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯒ ꯀꯨꯝꯊꯒꯦ ꯇꯧꯏ꯫ ꯂꯩꯁꯤ ꯄꯥꯈꯠꯅ "ꯌꯥꯔꯣꯏꯀꯣ, ꯉꯥꯏꯈꯣꯕ, ꯑꯩ ꯇꯧꯒꯦꯕ, ꯕꯕꯥꯍꯣꯏ ꯂꯥꯛꯑꯃꯗꯤꯅꯦ ꯆꯣꯞꯆꯅꯤ ꯍꯥꯏꯕꯩ ꯋꯥꯅꯤ." "ꯌꯥꯔꯁꯦ, ꯑꯩ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ, ꯍꯦꯛ ꯇꯧꯔꯛꯇ꯭ꯔꯕ ꯉꯁꯤꯗ ꯇꯣꯃꯤ ꯑꯃ ꯊꯤꯕ ꯆꯠꯂꯗꯧꯅꯤ, ꯑꯩ ꯅꯨꯄꯤꯅ ꯅꯨꯡꯁꯤꯕꯤꯗꯕꯩ." "ꯑꯩꯅ ꯀꯥꯏ ꯅꯨꯡꯁꯤꯗ꯭ꯔꯦ, ꯗꯃꯥꯗ ꯑꯃ ꯅꯨꯡꯁꯤꯀꯣ." ꯁꯣꯝꯗ ꯂꯩꯁꯤꯗꯤ ꯃꯤꯍꯨꯜꯒꯗꯣ ꯆꯣꯡꯊꯣꯛ ꯆꯣꯡꯁꯤꯟ ꯇꯧꯔꯤ꯫ ꯃꯪꯂꯥꯟꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯇꯥꯏꯕꯪꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ꯫ ꯃꯪꯂꯥꯟꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯣꯡꯗꯝꯕ ꯉꯥꯏꯔꯒ ꯂꯩ, ꯑꯗꯨꯕꯨ ꯇꯥꯏꯕꯪꯒꯤ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯃꯁꯥꯒꯗꯣ ꯏꯁꯨꯞ ꯁꯨꯞꯆꯤꯟꯈ꯭ꯔꯦ, ꯃꯤꯍꯨꯜꯒꯤ ꯃꯈꯣꯜꯗꯨꯁꯨ ꯍꯧꯒꯠꯄ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯣꯡꯗꯝꯕꯅ "ꯁꯥꯃꯨꯃꯥ, ꯅꯪꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯩ, ꯗꯥꯕꯥꯒꯤ ꯅꯨꯄꯤ ꯑꯣꯏꯗꯧꯔꯤꯅꯤ, ꯁꯦ ꯑꯗꯨꯏꯗꯤꯅꯦ ꯅꯃꯤꯠ ꯎꯏꯁꯤꯜꯂꯣ." ꯃꯪꯂꯥꯟꯒꯤ ꯂꯩꯁꯤꯁꯨ ꯇꯥꯏꯕꯪꯒꯤ ꯂꯩꯁꯤꯁꯨ ꯑꯅꯤꯃꯛ ꯎꯏꯁꯤꯜꯂꯤ꯫ ꯅꯣꯡꯗꯝꯕ ꯁꯨꯝ ꯆꯪꯁꯤꯜꯂꯛꯏ, ꯑꯗꯨꯕꯨ ꯀꯔꯣꯝꯗꯩꯅꯣ ꯈꯪꯍꯧꯗ꯭ꯔꯦ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯅꯣꯡꯗꯝꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ, ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯂꯩꯔꯝꯂꯤꯕ ꯃꯑꯣꯡꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯕꯨ ꯉꯥꯏꯔꯤꯕꯤ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯃꯃꯤꯠꯇꯣ ꯄꯥꯡꯊꯣꯔꯛꯏ꯫ ꯅꯣꯡꯗꯝꯕ ꯍꯧꯒꯠꯇꯨꯅ ꯇꯉꯛ ꯑꯗꯨꯝꯅ ꯂꯩꯔꯝꯕꯗꯨꯗ ꯉꯛꯄꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯒ ꯅꯣꯡꯗꯝꯕ ꯋꯥꯁꯔꯨꯝꯗ ꯆꯪꯂꯒ ꯃꯃꯥꯏ ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯇꯥꯊꯣꯛꯂꯨꯔꯦ꯫ ꯃꯥꯒꯤ ꯇꯦꯕꯜꯗꯨꯗ ꯐꯝꯃꯤ, ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯦ ꯂꯩꯁꯤꯁꯨ ꯑꯃꯨꯛ ꯋꯥꯁꯔꯨꯝ ꯆꯪꯈ꯭ꯔꯦ꯫ ꯊꯣꯔꯛꯄꯗ ꯅꯣꯡꯗꯝꯕ ꯑꯗꯨꯝ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗꯨꯗ ꯂꯩꯔꯝꯃꯤ꯫ ꯂꯩꯁꯤꯅ ꯅꯣꯡꯗꯝꯕꯗ ꯏꯔꯨ ꯃꯥꯏꯊꯖꯔꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ, ꯃꯥꯒꯤ ꯃꯑꯣꯡꯗꯣ ꯌꯥꯝꯅꯁꯨ ꯅꯨꯡꯁꯤ꯫ ꯅꯣꯡꯗꯝꯕ ꯂꯩꯁꯤꯕꯨ ꯅꯨꯡꯁꯤꯕꯅ ꯉꯥꯎꯔꯕ ꯊꯃꯣꯏꯗ ꯃꯔꯣꯜ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ "ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯗꯨꯝ ꯇꯧꯔꯒꯦ, ꯅꯪ ꯃꯃꯥꯒ ꯅꯨꯡꯁꯤꯅꯅ ꯑꯗꯨꯝ ꯂꯩꯌꯨꯀꯣ, ꯕꯕꯥꯅ ꯍꯥꯏꯕ ꯏꯟꯗꯧꯅꯤ, ꯑꯩꯒꯤꯗꯤ ꯕꯕꯥꯒ ꯃꯃꯥꯒꯅ ꯄꯨꯝꯅꯃꯛꯅꯤ, ꯃꯁꯤ ꯈꯪꯅꯁꯨ ꯅꯪ ꯆꯠꯂꯨꯀꯣ ꯕꯦꯝꯃ." ꯂꯩꯁꯤ ꯅꯣꯡꯗꯝꯕꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯅꯃꯛ ꯏꯟꯒꯅꯤ ꯍꯥꯏꯅꯁꯨ ꯊꯥꯖꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯂꯩꯁꯤꯒꯤ ꯃꯑꯣꯡꯗꯣ ꯎꯕꯗ ꯅꯨꯡꯁꯤꯕꯁꯨ ꯈꯪꯍꯦꯟ ꯍꯦꯟꯒꯠꯂꯛꯏ꯫
ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯨ ꯎꯠꯊꯣꯛꯇ꯭ꯔꯦ꯫ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯔꯁꯅꯨ ꯃꯇꯥꯒꯨꯝ ꯐꯥꯖꯤꯜꯂꯒ ꯊꯝꯈꯤ꯫ ꯅꯣꯡꯗꯝꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯂꯩꯁꯤ, ꯑꯩ ꯆꯍꯤ 2ꯃꯨꯛꯇꯤ ꯃꯄꯥꯟꯗ ꯂꯩꯔꯨꯈꯤꯒꯦ꯫ ꯅꯪ ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯨꯀꯣ꯫ ꯂꯩꯁꯤꯒꯤ ꯄꯤꯔꯥꯡ ꯏꯆꯦꯜ ꯌꯥꯡꯈꯠꯂꯛꯏ꯫ ꯅꯣꯡꯗꯝꯕꯕꯨ ꯍꯜꯂꯛꯄ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯃꯉꯛꯇꯃꯛ ꯍꯥꯏꯔꯒ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯅꯪꯅ ꯄꯥꯡꯊꯣꯛꯀꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯍꯟꯒꯅꯤ꯫ ꯂꯩꯁꯤ, ꯅꯣꯡꯗꯝꯕꯅ ꯃꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯣꯡꯗꯝꯕꯗ ꯆꯦꯟꯁꯤꯜꯂꯒ ꯀꯣꯟꯁꯤꯜꯂꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯈꯥꯡꯕ ꯉꯝꯃꯛꯇ꯭ꯔ ꯃꯥꯜꯂꯤ꯫ ꯀꯔꯤꯝ ꯈꯜꯂꯨꯅꯨꯁꯦ, ꯑꯩꯅ ꯁꯣꯏꯗꯅ ꯅꯪꯒꯤ ꯅꯅꯤꯡ ꯊꯨꯡꯍꯟꯅꯤꯡꯉꯤ꯫ ꯑꯗꯣ ꯃꯃꯥꯍꯣꯏ ꯕꯕꯥꯍꯣꯏ ꯍꯧꯒꯠꯂꯅꯤꯁꯦ, ꯀꯩꯅꯣ ꯌꯦꯡꯉꯨꯔꯣ꯫ ꯂꯩꯁꯤ ꯃꯉꯛꯇꯃꯛ ꯍꯥꯏꯔꯛꯏ꯫ ꯃꯥꯒꯤ ꯇꯧꯒꯗꯕ ꯃꯊꯧꯁꯤꯡꯗꯣ ꯇꯧꯔꯨꯔꯒ ꯆꯥ ꯂꯣꯟꯕꯁꯨ ꯂꯣꯏꯔꯛꯂꯤ꯫ ꯃꯄꯥ ꯑꯃꯗꯤ ꯃꯃꯥꯒꯤ ꯆꯥ ꯄꯤꯔꯝꯂꯒ ꯅꯣꯡꯗꯝꯕꯒꯤ ꯆꯥ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯏ꯫ ꯅꯣꯡꯗꯝꯕꯁꯦ ꯅꯣꯡꯃꯇ ꯆꯥ ꯊꯛꯇꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯩꯁꯤꯅ ꯆꯥ ꯄꯨꯗꯨꯅ ꯆꯪꯂꯛꯄꯗꯣ ꯉꯥꯏꯕꯗ ꯋꯥꯔ ꯃꯥꯜꯂꯤ꯫ ꯊꯣꯡꯂꯣꯝꯗ ꯃꯃꯥꯏꯗꯣ ꯂꯩꯁꯤ ꯆꯪꯂꯛꯄ꯭ꯔꯥ ꯆꯪꯂꯛꯇꯕ꯭ꯔꯥ ꯌꯦꯡꯗꯨꯅ ꯂꯩ꯫ ꯆꯪꯂꯛꯄꯒ ꯇꯥꯟ ꯆꯥꯅꯅ ꯌꯦꯡꯂꯨꯕꯗ ꯅꯣꯡꯗꯝꯕ ꯌꯦꯡꯗꯕ ꯁꯥꯔꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯅꯣꯡꯗꯝꯕꯒꯤ ꯃꯑꯣꯡꯗꯣ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯁꯨ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯆꯥꯗꯣ ꯅꯣꯡꯗꯝꯕꯗ ꯄꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯀꯩꯝꯇ ꯈꯪꯗꯕ ꯁꯥꯔꯒ ꯆꯥ ꯄꯨꯔꯛꯏꯔꯣ? ꯊꯝꯃꯣ ꯁꯤꯗ꯫ ꯂꯩꯁꯤꯅ ꯌꯥꯝꯃꯣꯡ ꯍꯥꯖꯗ ꯏꯀꯥꯏꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇ ꯎꯕꯗ ꯅꯣꯡꯗꯝꯕꯒꯤ ꯊꯃꯣꯏ ꯂꯩꯁꯤꯅ ꯐꯥꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯂꯩꯁꯤꯒꯤ ꯃꯥꯡꯗ ꯀꯤꯄꯤꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯄꯥꯏꯔꯛꯇꯦ꯫ ꯄꯥꯏꯔꯛꯃꯟꯗꯕꯗꯨꯗ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯁ ꯀꯩꯅꯣ ꯈꯪꯗꯦꯕ, ꯐꯣꯟꯒꯁꯦ ꯄꯥꯏꯈꯠꯂꯔꯣꯏꯗꯕꯅꯤ ꯃꯁꯤꯒꯤ ꯊꯤꯕꯣꯡ ꯖꯥꯎꯁꯦ꯫ ꯂꯩꯁꯤ ꯏꯉꯛꯉꯛꯅ ꯃꯉꯣꯟꯗ ꯆꯩꯔꯛꯂꯤꯕꯣꯏ ꯅꯤꯡꯂꯒ ꯅꯣꯡꯗꯝꯕꯗ ꯇꯉꯛ ꯇꯉꯛ ꯌꯦꯡꯂꯒ ꯂꯩ꯫ ꯅꯣꯡꯗꯝꯕ ꯑꯃꯨꯛꯁꯨ ꯂꯩꯁꯤꯅ ꯅꯨꯡꯉꯥꯏꯔꯝꯂꯣꯏ ꯈꯜꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯤꯄꯤꯟꯗꯣ ꯀꯩꯅꯣꯅꯦ, ꯃꯥꯁꯦ ꯐꯣꯟ ꯄꯥꯏꯔꯛꯇꯕꯗꯨꯗ ꯑꯗꯨꯝ ꯁꯥꯎꯅꯤꯡꯉꯛꯄ꯫ ꯂꯩꯁꯤꯁꯨ ꯀꯩꯝꯇ ꯈꯟꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠꯇꯨꯃ ꯄꯤꯔꯛꯏ꯫ ꯃꯉꯛ ꯍꯥꯏꯔꯒ ꯅꯣꯡꯗꯝꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯪꯒꯤ ꯊꯕꯛ ꯇꯧꯗꯧꯗꯣ ꯑꯗꯨꯝ ꯇꯧꯔꯣ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯒꯦ ꯇꯧꯕꯒ ꯍꯥꯏꯐꯦꯠꯇꯪ ꯈꯣꯡ ꯊꯥꯡꯒꯦ ꯇꯧꯕꯗ ꯉꯥꯏꯔꯤ ꯂꯩꯁꯤꯗꯣ ꯑꯃꯨꯛ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯝꯕꯗ ꯃꯈꯨꯠ ꯑꯃ ꯁꯥꯎ ꯀꯩ ꯃꯊꯦꯜ ꯆꯥꯅꯤꯡꯒꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯏ꯫ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯀꯩ ꯍꯥꯏꯔꯤꯅꯣ? ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯂꯩꯁꯤ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯛꯏ꯫ ꯈꯣꯡꯗꯨ ꯍꯦꯛ ꯊꯥꯡꯇꯣꯛꯄꯒ ꯅꯣꯡꯗꯝꯕꯅ ꯂꯩꯁꯤꯒꯤ ꯈꯨꯠꯇꯨ ꯐꯥꯏ꯫ ꯊꯥꯡꯂꯝꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯩꯒꯤꯅꯣ? ꯑꯩꯉꯣꯟꯗ ꯀꯩꯅꯣꯝ ꯍꯥꯏꯔꯝꯃꯒ ꯆꯠꯈꯤꯒꯦ ꯇꯧꯔꯤꯅꯦ꯫ ꯂꯩꯁꯤ ꯃꯃꯥꯏ ꯂꯩꯁꯤꯜꯂꯛꯏ꯫ ꯅꯣꯡꯗꯝꯕ ꯂꯩꯁꯤꯒꯤ ꯃꯔꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯂꯩꯁꯤꯗꯣ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯍꯧꯔꯛꯏ꯫ ꯅꯣꯡꯗꯝꯕꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯁꯦ ꯆꯤꯡꯅꯒꯅꯨꯁꯦ, ꯑꯩꯉꯣꯟꯗ ꯅꯪꯒꯤ ꯑꯄꯥꯝꯕ ꯄꯦꯟꯗꯕꯗꯣ ꯑꯗꯨꯝ ꯈꯪꯍꯜꯂꯛꯇꯧꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯀꯤꯄꯤꯟꯒꯤ ꯐꯣꯟ ꯂꯥꯛꯁꯤꯜꯂꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯑꯣꯟꯊꯣꯛꯅ ꯇꯟꯖꯥ ꯆꯥꯈꯤꯗ꯭ꯔꯦ꯫ ꯍꯩꯁ ꯀꯩꯅꯣ? ꯀꯩ ꯐꯤꯕꯝꯗ ꯂꯩꯔꯤꯅꯣ? ꯂꯩꯁꯤꯗꯨ ꯀꯤꯄꯤꯟꯒꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯏꯀꯥꯏꯔ ꯃꯥꯜꯂꯦ꯫ ꯅꯣꯡꯗꯝꯕꯒꯤ ꯃꯊꯥꯗ ꯅꯨꯡꯁꯤꯅ ꯃꯃꯥꯏꯗꯨ ꯎꯞꯁꯤꯜꯂꯒ ꯈꯥꯡꯖꯩ꯫ ꯅꯣꯡꯗꯝꯕꯅ ꯚꯥꯏ, ꯑꯩꯒꯤ ꯐ꯭ꯂꯥꯏꯠ ꯇꯤꯀꯦꯠꯇꯣ ꯀꯛꯎꯔꯅꯨ, ꯑꯩ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯂꯝꯗꯒ ꯂꯩꯕ ꯉꯝꯅꯤ ꯊꯥꯖꯗ꯭ꯔꯦꯕꯣ꯫ ꯀꯤꯄꯤꯟꯅ ꯑꯗꯨꯅꯦꯕ, ꯅꯇꯨꯅ ꯁꯦꯕꯥꯗꯣ ꯐꯖ ꯇꯧꯕꯤꯔꯝꯃꯅꯤꯅꯦ, ꯑꯗꯨꯅ ꯑꯣꯏꯔꯝꯅꯤꯕ꯫ ꯑꯁ ꯂꯩꯌꯦ, ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯒꯅꯨ꯫ ꯑꯌꯥ, ꯉꯁꯥꯏꯗ ꯑꯩꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯣ ꯂꯩꯁꯤ ꯇꯥꯕ꯭ꯔꯣ? ꯑꯁ ꯑꯩꯗꯤꯅꯦ ꯅꯣꯏꯗꯒ ꯆꯪꯉꯛ ꯉꯝꯃꯔꯣꯏ ꯉꯁꯤꯗꯤ꯫ ꯂꯩꯁꯤꯅ ꯅꯣꯡꯗꯝꯕꯗ ꯀꯤꯄꯤꯟꯗ ꯀꯔꯤꯒꯤ ꯃꯥ ꯂꯩ ꯍꯥꯏꯗꯣꯛꯏꯅꯣꯅ ꯈꯨꯖꯤꯟꯅ ꯀꯟꯅ ꯁꯤꯛꯂꯛꯏ꯫ ꯅꯣꯡꯗꯝꯕꯁꯨ ꯅꯥꯔꯗꯨꯅ ꯂꯥꯎꯔꯛꯏ꯫ ꯑꯌꯣ! ꯀꯤꯄꯤꯟꯅ ꯅꯇꯨꯅ ꯐꯨꯕꯤꯕ ꯍꯧꯔꯕꯣ? ꯌꯥꯔꯦ ꯊꯝꯃꯣ, ꯑꯩꯈꯣꯏ ꯑꯣꯏꯅꯅꯦ ꯏꯀꯥꯏꯔꯛꯑꯦ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯏꯀꯥꯏꯅ ꯅꯣꯡꯗꯝꯕꯒꯤ ꯃꯊꯕꯥꯛꯇꯣ ꯏꯟꯊꯣꯛꯂꯝꯃꯒ ꯆꯦꯟꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯥꯛ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯩꯁꯤ ꯅꯣꯡꯗꯝꯕꯕꯨ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯕ ꯂꯥꯛꯏ꯫ ꯅꯣꯡꯗꯝꯕ ꯂꯦꯞꯇꯣꯞꯇ ꯃꯥꯅ ꯊꯥꯈꯤꯕ ꯑꯦꯛꯖꯥꯝꯗꯨꯒꯤ ꯏꯃꯦꯜꯗꯨ ꯁꯨꯝ ꯐꯥꯛꯇꯣꯛꯇꯨꯅ ꯏꯟꯕꯣꯛꯁꯇ ꯆꯦꯛ ꯇꯧꯔꯝꯕꯅꯤ꯫ ꯏꯟꯕꯣꯛꯁꯇ ꯁꯨꯝ ꯆꯪꯉꯛꯇꯨꯅ ꯌꯦꯡꯕꯗꯗꯤ ꯄꯔꯤꯈ꯭ꯌꯥ ꯍꯥꯏꯗꯣꯛꯈꯤꯕꯒꯤ ꯃꯦꯁꯦꯖ ꯑꯃ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯗꯝꯕꯅ ꯍꯦꯛ ꯄꯥꯒꯦ ꯇꯧꯕꯒ ꯂꯩꯁꯤꯅ ꯃꯥꯒꯤ ꯂꯦꯡꯖꯨꯝ ꯄꯥꯏꯔꯒ ꯀꯧꯔꯛꯄꯗꯨꯗ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯏꯟꯈꯠꯂꯛꯏ꯫ ꯆꯥꯛ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯛꯄꯗꯨꯗ ꯂꯦꯞꯇꯣꯞꯇꯨ ꯈꯨꯝꯖꯤꯜꯂꯝꯂꯒ ꯃꯥꯁꯨ ꯀꯨꯝꯃꯛꯂꯦ꯫
ꯃꯌꯥꯝꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯇꯤꯚꯤ ꯌꯦꯡꯗꯨꯅ ꯁꯨꯝ ꯉꯥꯏꯍꯥꯛ ꯐꯝꯃꯤꯟꯅꯔꯤ꯫ ꯂꯩꯁꯤꯅ ꯐ꯭ꯔꯤꯖꯇꯒꯤ ꯀꯣꯝꯂꯥ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦꯝꯂꯤ꯫ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯃꯧꯒꯤ ꯃꯇꯧꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ꯫ ꯅꯣꯡꯗꯝꯕꯁꯨ ꯑꯗꯨ ꯃꯉꯥꯏ꯫ ꯂꯩꯁꯤꯅ ꯄꯥꯏꯕ ꯄꯣꯠ, ꯂꯩꯁꯤꯅ ꯇꯧꯕ ꯊꯕꯛ ꯂꯣꯏꯅꯃꯛ ꯃꯥꯁꯨ ꯁꯨꯝ ꯇꯧꯅꯤꯡꯉꯤ꯫ ꯅꯣꯡꯗꯝꯕꯁꯨ ꯃꯄꯥꯒꯤ ꯃꯇꯧ ꯂꯧꯔꯒ ꯀꯥꯔꯟꯗꯣ ꯍꯧꯔꯛꯏ꯫ ꯑꯁ ꯁꯦ ꯁꯥꯃꯨꯃꯥ, ꯅꯪ ꯁꯦꯝꯕꯁꯦ ꯌꯥꯝ ꯀꯨꯏ, ꯑꯩ ꯁꯦꯝꯒꯦꯁꯦ꯫ ꯀꯣꯝꯂꯥ ꯃꯀꯨꯕꯨ ꯇꯞ ꯈꯣꯛꯑ ꯂꯩ꯫ ꯍꯥꯏꯔꯒ ꯀꯣꯝꯂꯥꯗꯣ ꯃꯨꯜꯂꯒ ꯃꯥꯅ ꯈꯣꯛꯏ꯫ ꯃꯄꯥꯗꯤ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯩꯍꯧꯔꯒꯤ ꯃꯇꯥꯒꯨꯝ ꯍꯥꯏꯔꯛꯏ꯫ ꯌꯥꯏꯗ ꯑꯗꯨꯝ ꯈꯔ ꯇꯧꯖꯅꯤꯡꯕꯅꯤ ꯑꯗꯨꯝꯕꯁꯦ, ꯅꯠꯇ꯭ꯔꯣ ꯃꯃꯥ? ꯅꯣꯡꯗꯝꯕꯁꯨ ꯃꯥꯅ ꯇꯧꯔꯤꯗꯣ ꯀꯔꯤꯅꯣ ꯈꯟꯊꯔꯛꯂꯒ ꯃꯄꯥꯒ ꯃꯃꯥꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯛꯏ꯫ ꯂꯩꯁꯤꯂꯦꯝꯕꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯃꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯈꯥꯗ ꯅꯣꯟꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯣꯡꯗꯝꯕꯅ ꯃꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯑꯁ ꯁꯨꯝ ꯇꯞꯄꯦꯅ ꯇꯧꯕꯅꯤ, ꯚꯥꯞꯇꯣ ꯐꯖꯤꯟꯕꯤꯔꯅꯣ ꯑꯝꯇ꯫ ꯂꯩꯁꯤꯂꯦꯝꯕꯤꯅ ꯈꯨꯖꯤꯟꯅ ꯁꯤꯛꯂꯛꯏ꯫ ꯅꯣꯡꯗꯝꯕꯗꯣ ꯈꯪꯂꯥꯎ ꯂꯥꯎꯈꯠꯂꯛꯏ꯫ ꯑꯁ ꯑꯌꯨ! ꯃꯄꯥꯅ ꯑꯃꯨꯛꯀꯁꯨ ꯀꯥꯔꯟ ꯐꯨꯔꯛꯏ꯫ ꯀꯟꯅꯗꯤ ꯁꯤꯛꯄꯤꯒꯅꯨꯀꯣ, ꯏꯆꯥꯁꯦ ꯃꯊꯟꯇ ꯄꯣꯛꯆꯕꯅꯤ꯫ ꯃꯃꯥꯗꯤ ꯅꯣꯡꯗꯝꯕ ꯃꯄꯥ ꯃꯆꯥ ꯑꯃꯗꯤ ꯂꯩꯁꯤꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯇꯅ ꯌꯦꯡꯂꯒ ꯂꯩꯖꯩ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯃꯄꯥꯟꯗ ꯀꯣꯂꯤꯡ ꯕꯦꯜ ꯈꯤꯡꯉꯛꯏ꯫ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ? ꯄꯣꯁꯃꯦꯟ ꯂꯥꯛꯏ, ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ꯫ ꯅꯣꯡꯗꯝꯕꯅ ꯍꯧꯒꯠꯂꯒ ꯊꯣꯡꯗꯨ ꯍꯥꯡꯂꯨꯏ꯫ ꯑꯗꯨꯒ ꯀꯔꯤꯅꯣꯃ ꯌꯦꯡꯂꯒ ꯁꯥꯏꯟ ꯑꯃ ꯇꯧꯈ꯭ꯔꯦ꯫ ꯂꯩꯁꯤꯁꯨ ꯊꯣꯔꯛꯂꯒ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇ ꯂꯦꯞꯄꯤ꯫ ꯂꯩꯁꯤꯅ ꯅꯣꯡꯗꯝꯕꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯌꯧꯕꯒ ꯄꯣꯁꯃꯦꯟꯗꯨꯅ ꯄꯤꯔꯛꯂꯤꯕ ꯆꯤꯊꯤꯗꯣ ꯅꯣꯡꯗꯝꯕꯅ ꯐꯨꯔꯤꯠ ꯈꯥꯎꯗ ꯍꯥꯞꯆꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯤ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯄꯣꯁꯃꯦꯟꯗꯨ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯅꯤꯗꯣ ꯑꯃꯨꯛ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯇꯤꯚꯤ ꯌꯦꯡꯂꯒ ꯂꯩꯔꯝꯕ ꯃꯄꯥꯅ ꯅꯣꯡꯗꯝꯕꯗ ꯍꯥꯏꯔꯛꯏ꯫ ꯗꯝꯕ, ꯀꯩꯒꯤꯅꯣ ꯄꯣꯁꯃꯦꯟ ꯂꯥꯛꯑꯝꯃꯤꯗꯨꯕꯣ? ꯅꯣꯡꯗꯝꯕꯅ ꯋꯥ ꯂꯣꯠꯁꯤꯜꯂꯛꯏ꯫ ꯕꯕꯥ, ꯀꯦꯝ ꯅꯠꯇꯦ, ꯄꯟꯖꯥꯕꯇ ꯂꯩꯕ ꯑꯩꯒꯤ ꯃꯔꯨꯞ ꯁꯨꯙꯤꯔꯗꯣ ꯃꯥꯅ ꯂꯦꯇꯔ ꯑꯃ ꯊꯥꯔꯛꯄꯅꯤ꯫ ꯅꯣꯡꯗꯝꯕ ꯋꯥ ꯂꯣꯠꯀꯦ ꯌꯥꯎꯅ ꯂꯣꯠꯈ꯭ꯔ ꯃꯥꯜꯂꯤ꯫ ꯂꯩꯁꯤꯂꯦꯝꯕꯤꯗꯤ ꯆꯤꯊꯤꯗꯣ ꯀꯔꯤꯅꯣ ꯀꯅꯥꯒꯤꯅꯣ ꯑꯃꯠꯇ ꯈꯟꯖꯤꯜꯂꯨꯕ ꯇꯧꯗꯦ꯫ ꯃꯃꯥꯅ, ꯍꯩꯃꯥ, ꯁꯨꯙꯤꯔ ꯑꯣꯏꯔꯦ, ꯅꯨꯡꯁꯤꯕꯅꯤꯗ ꯏꯆꯥꯗꯣ, ꯃꯥꯕꯨ ꯀꯔꯝ ꯀꯥꯟꯗ ꯊꯣꯔꯛꯅꯤ ꯍꯥꯏꯒꯦ? ꯆꯤꯊꯤꯗꯅ ꯀꯩ ꯍꯥꯏꯔꯛꯏꯕ? ꯄꯥꯔꯛꯑꯣ ꯇꯥꯁꯤ꯫ ꯅꯣꯡꯗꯝꯕ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯒꯤ ꯂꯦꯇꯔꯁꯤꯕꯨ ꯅꯣꯏꯅ ꯇꯥꯕ ꯌꯥꯕ꯭ꯔꯣ? ꯃꯄꯥꯅ, ꯀꯩꯅꯣ ꯌꯥꯝ ꯄ꯭ꯔꯥꯏꯚꯦꯠꯁꯤꯔꯣ? ꯃꯌꯥꯡ ꯅꯨꯄꯤꯒ ꯀꯣꯏꯔꯝꯕ꯭ꯔꯕ ꯑꯗꯨꯒꯤ ꯄꯥꯎꯒ ꯆꯦꯜꯂꯛꯏꯖꯥꯠꯂꯣ? ꯏꯃꯧ ꯃꯁꯛ ꯐꯖꯕ ꯅꯨꯡꯁꯤꯕ ꯑꯃ ꯌꯨꯝꯁꯤꯗ ꯂꯥꯛꯑꯒ ꯂꯩꯔꯦ ꯈꯪꯕꯗꯦ꯫ ꯃꯃꯥꯅ, ꯕꯦꯝꯃ, ꯍꯣꯔꯦꯟ ꯃꯤ ꯂꯥꯛꯑꯒꯅꯦ ꯀꯩ ꯇꯧꯁꯦ ꯍꯥꯏꯅꯣ? ꯅꯣꯏꯒꯤ ꯃꯤꯗꯤ ꯀꯌꯥꯃꯨꯛ ꯂꯥꯛꯇꯣꯏꯖꯥꯠꯅꯣ? ꯂꯩꯁꯤ ꯃꯉꯛꯇꯨ ꯍꯥꯏꯔꯛꯏ ꯈꯪꯗꯦ ꯍꯥꯏꯅ꯫ ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤꯁꯦ, ꯆꯧ ꯑꯃ ꯍꯧꯔꯁꯤ, ꯃꯔꯣꯏ ꯃꯄꯥꯡꯗꯣ ꯁꯦꯝꯕ ꯍꯧꯔꯁꯤ ꯂꯥꯛꯑꯣ꯫ ꯅꯣꯡꯗꯝꯕꯅ ꯌꯥꯝ ꯇꯧꯍꯟꯅꯤꯡꯗꯅ ꯍꯥꯏꯔꯛꯏ꯫ ꯑꯁ ꯍꯧꯔꯨꯔꯅꯨ, ꯋꯥꯅꯕꯅꯤ, ꯑꯩ ꯀꯤꯐꯤꯟꯗ ꯍꯥꯏꯈ꯭ꯔꯒꯦ, ꯃꯣꯏꯒꯤ ꯐꯥꯁ ꯐꯨꯗꯇꯒꯤ ꯑꯣꯏꯅ ꯑꯣꯔꯗꯔ ꯇꯧꯕꯅ, ꯑꯗꯨꯒ ꯊꯤꯜꯍꯜꯂꯛꯑꯒꯦ, ꯅꯠꯇ꯭ꯔꯒ ꯑꯩ ꯂꯧꯕꯤꯔꯨꯔꯒꯦ, ꯃꯔꯣꯏꯒ ꯁꯦꯝꯕ ꯋꯥꯅꯕꯅꯤ꯫ ꯃꯄꯥꯅ ꯅꯣꯡꯗꯝꯕꯗ ꯄꯩꯅ ꯌꯦꯡꯉꯛꯏ꯫ ꯈꯅꯥꯎꯁꯦ ꯏꯅꯨꯡ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯃꯥꯅ, ꯕꯕꯥ, ꯏꯁꯤꯡ ꯄꯨꯔꯛꯎꯔꯣ? ꯂꯩꯁꯤꯂꯦꯝꯕꯤ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯒꯦ ꯇꯧꯏ꯫ ꯈꯣꯡꯗꯣ ꯍꯦꯛ ꯊꯥꯡꯗꯣꯛꯈꯤꯒꯦ ꯇꯧꯕꯒ ꯃꯄꯥꯅ, ꯌꯥꯔꯅꯤ, ꯏꯃꯧ ꯋꯥꯅꯕꯅꯤ, ꯑꯩꯒꯤꯗꯤ ꯅꯃꯥ ꯂꯩꯔꯤ, ꯏꯃꯧ ꯋꯥꯍꯟꯕ ꯌꯥꯗꯦꯀꯣ꯫ ꯃꯥꯅꯁꯨ ꯋꯥꯍꯟꯅꯤꯡꯗꯦ, ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯅꯦ ꯊꯛꯆꯔꯨꯔꯒꯦꯗ, ꯏꯃꯧ ꯋꯥꯅꯤ꯫ ꯅꯣꯡꯗꯝꯕ ꯃꯄꯥꯗ ꯀꯔꯦꯝꯅꯔꯛꯏ꯫ ꯅꯨꯡꯁꯥꯁꯦ ꯌꯥꯛꯈ꯭ꯔꯦꯗꯀꯣ, ꯅꯤꯡꯊꯝꯊꯥ ꯆꯪꯂꯝꯗꯥꯏꯒꯤꯔ ꯀꯩꯅꯣ? ꯃꯄꯥꯅ, ꯋꯥꯍꯟꯅꯤꯡꯗꯕ ꯃꯤ ꯌꯥꯎꯔꯒꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯈꯔ ꯊꯣꯡꯗꯣꯛꯎꯔꯣ, ꯋꯥꯍꯟꯅꯤꯡꯉꯗꯤ ꯈꯪꯗꯦ ꯑꯗꯨꯝ ꯊꯣꯡꯖꯔꯁꯅꯨ꯫ ꯅꯣꯡꯗꯝꯕꯅ, ꯍꯥꯏꯒꯨꯝꯗꯅ ꯃꯤꯅ ꯆꯥꯛ ꯊꯣꯡꯕ ꯏꯟꯁꯥꯡꯁꯦ ꯑꯩꯗꯤ ꯏꯍꯥꯎ ꯍꯥꯎꯇ꯭ꯔꯦꯕꯣ, ꯉꯁꯤꯗꯩꯗꯤ ꯄꯨꯖꯥꯔꯤꯗꯣ ꯑꯩꯅ ꯇꯥꯛꯑꯒ ꯊꯣꯡꯍꯟꯕ ꯌꯥꯗ꯭ꯔꯦ꯫ ꯃꯄꯥꯅ, ꯌꯥꯝ ꯇꯥꯛꯆꯅꯤꯡꯕꯅꯤ, ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯥꯛꯂꯛꯏꯗ, ꯃꯤꯅ ꯊꯣꯡꯕꯒꯁꯤ ꯃꯍꯥꯎ ꯑꯃꯠꯇ ꯌꯥꯎꯔꯛꯄ ꯅꯠꯇꯦ, ꯑꯗꯨꯝ ꯀꯥꯟꯁꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕꯁꯦ ꯑꯗꯨꯝ ꯍꯤꯠ ꯆꯠꯄꯅꯤ꯫ ꯃꯅꯤ ꯃꯃꯧ ꯑꯅꯤꯗꯣ ꯅꯨꯄꯥ ꯑꯅꯤꯒꯤ ꯀꯥꯔꯟꯗꯨꯗ ꯃꯊ꯭ꯋꯥꯏ ꯇꯥꯅ ꯅꯣꯛꯆꯩ꯫ ꯂꯩꯁꯤꯗꯤ ꯃꯄꯥꯒ ꯃꯃꯥꯒꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯩ꯫ ꯃꯄꯥ ꯑꯃꯗꯤ ꯃꯃꯥ ꯑꯃꯁꯨꯡ ꯅꯣꯡꯗꯝꯕ ꯂꯩꯁꯤꯂꯦꯝꯕꯤꯅ ꯅꯣꯛꯐꯦꯠ ꯇꯧꯕꯗꯣ ꯍꯔꯥꯎꯕ ꯄꯣꯛꯆꯩ꯫ ꯂꯩꯁꯤꯒꯤ ꯏꯀꯥꯏꯅ ꯅꯣꯛꯄ ꯃꯤꯅꯣꯛꯇꯨꯗ ꯅꯣꯡꯗꯝꯕ ꯀꯣꯏꯂꯥꯁꯇ ꯅꯥꯟꯊꯨꯔꯒ ꯇꯥꯕ ꯍꯥꯏꯕꯗꯨꯃꯛꯅꯤ꯫ ꯃꯃꯥꯅ,
Yareba, moi baga khoidam bagase. Mapa machaga manjadi. Mamanaba mali. Oh yare, pukse nari nokpada. Imogase, waramlani nokpada. Mapa su karan hande. Warasu nange hilarisidi. Aina horen sebadum tawmine. Imauna warasu, magi nupa maroi sembiba, wahaningdabam lairisidi. Adum horen seba tawsani kedorage. Lesi handakti khangnong nokthorei. Mamana. Oh yare mi. Imause nokpada waramani ba. Mapane nane onthona karan phujakraba. Macha sisune pura ugi hoini. Nongdamana. Ai sebaga to wai deko. Mamana. Yare masi maso. Bema laisi lao lao. Kitchen na sang lagane kai kai yeng rasi. Pungse sum thengjin kini. Nongdamana. Mama kai kai tawdoino. Chawa mani singju mani tawdoini. Kilisana amaga tawrage. Aduga gula angangado madu madina nene thilani. Nongdamana. Yare kem tawranu wana mani. Ai loi purangi. Ready made oina am lerisibo. Hey ma, akhoi thabak so tai so kya leibuna ti. As yare ba wana bani. Ai kifin dai khrage. Laisi nongdamagi moongdo mawa haningdaba karama helakpaduna ikaira male. Nongdambada khuzina silei tumina. Nongdama mukaso ayo haina laurei. Mapana. Kana sikpinu ko chak sudum thongjani. Horen mana thongoi haragane ipana thongmini da. Marum mayada wanomdreso. Handakti laisido mapagi mamangda ikaiman baduna. Hagolaga mamagi manak changsili. Ensang semrasi haina mamagi khodangdo pairaga chingi. Marol thoktabagi magun haibado madumak oira male. Nushina wadi ngang mangamjada. Thabak ama tawbada wana expression tawba. Laisiga mamaga imungda changkre. Irang amadi haura imaso. Tunga hanhandana yenglamaga chatkre. Mapana chetlaga order tawkiba. Chaw amadi kilesana ahobadu laurure. Laisi hoigi yumgi miso laktuna phaminaraga wari watai tawramlaga hanakre. Nongdamba hoi imungdo saktoknakre. Magi room da changnakre. Nongdamba ngasagi letter do table da thanamlaga washroom changui. Mana thorakpada laisina letter do paraga leiramle hingna kaplaga. Nongdamba laisigi nakta chansilaglaga laisi manushina konsinbi.